Online Manipur YouTube channel na swing birba mayam pum namang pu amukah na taramlok sari han badayam na maru iba pawam update tamjege ngasi mahiroi lup taruk na Sindhuna School College ki secretary sing amadi mahiroi singa punna kwa kaithen dagi governor mamang phawa peace rally chatlui maduda Imphal West ki SP sir ibom sana soyangam tok tanaba phajana guide tawbiba amadi rally chatiba singi ising mateng pangbirakpagi damakta sarbu mahiroi singi mafamdagi hainingai leitana thagatpa phongdok sari aduga sar ibomsa SP Imphal West pu satra singi mahut chelluga salute tawjari mayam na nuksibituna video se share to biramu aduga mayam da request am khakta tawjage DC office amade sarkar gi office mai thabi ganu record sing mangkhini aduga mathangi update asena actor Somada thingba thamlubagi KKL na ngakpina ba hijackre film actress Soma Laisram da film kumba amasung social function yawada sahi umge thingba thamlubagi damakta kangni pak kan balup KKL gi secretary general bulwangsa yungang khengakpana Manipur gi human rights commission da ai baserol amapi dur ngakpina ba hijackre thasi kun manga da commission na takiba order amagi matung ina luwangsa yungam khengakpa si ngasi masama commission ki mamang da laktuna sak utpagaloi na ai baserol adu pisin ki bani ma ki serol adu da Somala Isram bo thing ba thamba adu September kun manga da temporary oina lauthokre haina pallabasu commission na makhata na hangbadam hak na makhata na thajaba pikhi madu di kanglei pakkan balup na karigum fiam amada Somala Isram yauna citizen amata gi sinpham da thing ba thamba amasung human rights na trangna ligen rights ta khuting jenba thabuk amata lupasin na tawraroi miyoi amagi hingbagi mari leina ba amasung khunai gi thabuk mari leina ba da thing ba thamba gi press release thoklaroi haina su commission da hangat ki luangsa yungam khengakpagi haija zerul adu khanarba matungda commission na ngasi takibo order amana mahakki mathakta tharakpa complaint petition adu thupsin ki adum oinama karigumba mahakna amasung mahakki organization na Somala Isram dana trangna society dana trangna Manipur gi citizen singda mang takna batorokla police na mahak amasung mahakki organization gi mathakta logi matung ina thabak pai khatpagi ayaba piki kanglaipa kan balup ki secretary general luangsa yungam khengakpana commission da thokpa haija zerul adu da loinana order adugi copy ama Somala Isram da phanganna khangan ki commission ngasi takibu order aduga loinana mahakna thorakpa haija zerol adu print amasung electronic media da phanghanduna kanglaipa kanba lup kumbu organization na trong civil society organization amatana citizen singi sinpham lalol etik na tragna sathok sasin da athengwa biduna human rights to gaiba tawboya de haibadu khanganna ba commission gi registry de order aduna direction su pikhi hairi aduga mathangi update asna fi thongdabagi video na marol thokiba PM mahiroi sibadana karigi tuminna leibano kuki nupi ani gi fi thongdaba viral video dana maron thokhan kiba Prime Minister Narendra Modi karigi mahiroi ani hatpada tuminna leiribano haina all Manipuri women's social reformation and development samaj nupi gi President TS Ramni na phongdokre nupi samaj tim tammi sing mi amasung ichal na punna sinna duna paumi sing unaba amada TS Ramni na hai mahiroi ani laikhidaba asida chenaba mioi singi mathakta India lengak amasung Manipur lengak na matik saba serak pigatabani lengak ani asi puksel sengna thabuk tobiyu laikhidraba mahiroi ani adugi thawai yaudra baksang adu ngasi dagi numit nipani gi manungda imung manungda sinnagadabani masi thabuk oina lengak na lokhataba tarbadi lamdam asigi nupi singna miyam galoina na kanba khungjung chingsilakani haiki masung mamanabi mahiroi sibagi nungaitabana lamhatlaba mahiroi singna khungjung Junction bada school suti thadok pa asi karigino lengak na mahiroi sing manghal lage khalibra hanki makuta kulai pai daba imai bel sing da tiar gas caption ba yumlak ta tiar gas caption bana kari suka na purokloi lamdam asi ingthan gi hairabati lengak na thamoi seng na thabuk tawgadabani haiki tammi sing mi gi president Yambem memona hai thiba khangdana laikhiba mahiroi ani mihathina hapiba gi mayokta mahiroi sing na khongjing chingsil libani mahiroi sing da tiar gas caption ba amasung nongmai caption ba yaning de haiki video sing bibagi damakta mayam pum nang pu amuk kana thagachari anoba update ki damakta online Manipur YouTube channel asibunung sibuduna subscribe to biramo thank you so much